koi thangnari ba lansi state government da thawoina plan tawrkanda thawoina ngasi dagi sahi kun thagi mamang dagi plan tawrkanda lairik phobo phongkraba adugumba amagi jonglam mai ba adugumba lairik ka phongna koi langba se loi athok loi madungi plan akoina khangdadna dum leiba hantak kadang khangbo koi mogi di hana lairik ka phongna koi swai ga se loi yaw loi adugumba militant terrorist mapandagi pact over adugani thengnari ba lansi chathari ba state government na thengnari ba lansi manipur gi praja miyam na thengnari ba lansi bharat sarkar na thengnari ba lansi ethnic to di kona magi nungai tab dagi yorki aseng ba ikogi root cause di state sarkar na hari ba dugum elements manipur thugai ni have dream mam galoina na drug thadana copy thadana cartel mayam drug cartel mayam torkan power paisa laga subsa laga nongbai gi lan na tawni haina tawiba madu ga thengna ba lan kai kuki sin nauk sing da sarkar na karing bodan ta ba meng amasu yengde yenga da basu leite yenge basu leite marak sela ba gam chibudi neighboring state gi chief minister zoram thanga ji haiba yadra ba mi ba ji bu haining de yamna class yaw da ba ka militant gi wakhal da leite militant gi wakhal ma di state what is state khangba koirong gi roi what is nation khangsu khangam maramdi Assam district ama weram dagi wana honaraga state phangiba amagi chief minister but manipur di nation noina la nation noina sai lising ani hung marom dom lepaga surrounding puna mangna yengaraga su china na yengaraga su brahma na yengaraga su anybody ni yengaraga su thengnaraga lakiba dugumba manipur ni masi kawbunu joram thangana su masi kawbu phagani ma yauna satwa rally da yes solidarity magi thoiba mi sindugi awana saru yaba kaide but ma yauna chaliba rally du the state amagi cm da ngangoi da ba iroi da wahi bata da kana barbarism english kar nganga ga lairi haibnate educated asi kada bo singe those who are speaking english those who can speak english they are all educated then why english people should learn in schools and colleges why moi the english ka nganga di masida haire bani na tawga leibagi mentality ma adu I strongly condemn it aduga akogi state ki internal matter da amuhanna neighboring oigare anybody akoida kuthingjila kanu haibasi mai haini ibadugi consequence faroi adugi consequence to faroi aduga even european country european union what they know about the ground realities kari khange ba moina they destroyed the india they destroyed our state they killed they looted si christian am the hindu gi class rasibo church mayam ama sida chang na khillaga le si moi udubra mapan dagi lakwa lam munge na khanba bharat ki lam munge na khanba manipur ki lam munge na khanba element khargi victim cards hanaraga caption naraga loption naraga fabricated story mayam am torkanda european union ga khana madu ta ki ga manipur masana te madu ta ki ga biren te koi let them do whatever they like but our nation our people ekoi na ngakani ekoi amma hingine ekoi gi e marik ma le ni manipur ma check ma kai ba ga di mangdo nai kubai ni khali ba kamu mayam le message ai gi gas ai hai moi khana trick to ga ekoi sakam do bu chunde separate administration hakchang i ma check ma pa ngai da kram separation bi ge adagi mapandagi sanga iba mitop singi khantok tana set government ditumine le khantoga tan thok bai se masi ek to ba ko state government ditumine